ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯈꯝ ꯄ꯭ꯔꯦꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔ ꯂꯦꯡꯒ꯭ꯋꯦꯖꯦꯁ ꯐꯤꯆꯔꯁ ꯍꯥꯏꯅ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯊꯪꯅꯥꯎ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯃꯊꯪ ꯃꯅꯥꯎ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯟ ꯗꯤꯛꯁꯅꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯉꯁꯤ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯄꯦꯖ ꯅꯝꯕꯔ 47 ꯅꯤ꯫ ꯄꯦꯖ ꯅꯝꯕꯔ 47 ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯤꯇꯩꯂꯣꯟ ꯋꯥꯍꯩ ꯊꯪꯅꯥꯎ ꯃꯤꯇꯩꯂꯣꯟ ꯇꯨ ꯏꯪꯂꯤꯁ ꯗꯤꯛꯁꯅꯥꯔꯤ ꯆꯥꯝꯃꯒ 38 ꯁꯨꯕ ꯋꯥꯍꯩꯗ ꯀꯛꯆꯤꯡꯃꯌꯨꯝ ꯃꯤꯡꯇꯥꯛ ꯅꯥꯎꯟ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯃꯤꯡꯅꯤ꯫ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯒꯤ ꯃꯃꯤꯡꯅꯤ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ the name of a yumnak sagai or Mitai Pangals present in Manipur and their descendants resided outside Manipur. Asigi matangda amtang haijarongge tentakna North East India gi sarukni sina India gi awang nopok thangba sarukni sina Manipur ni sina Manipur gi enlarged form da laiba map aduni. Makhataba mu hajirake Manipur Kangleipak na India da pundringai gi mamangda maning tamba laiba oina leirami. Ing kumja 1998 gi October gi 35 gi mamangda. English ta hairaga Manipur Kangleipak was sovereign independent country in the world before merger to India on 15 October 1949. Makhataba Mitailolgi wahai thangnaugi matangda amu haijarake. Samaga Mogdra Mari Suba Wahida Kakching Tabam Mingtak Noun Sana Laiba Kangleipa Manipurda Laiba Mitei Bamon Singi Yumnak Sagai Amagi Mamingni. English ki mayekta ithokpada muhajarake Sana Laiba Kangleipa Manipurda Laiba Mitei Bamon Singi Yumnak Sagai Amagi Mamingni. English ta haraga the name of a Yumnak Sagai of Mitei Bamon resided in Manipur and settled outside from Manipur as descendant of Mitei Bamon having the above said Yumnak Sagai. Makhataba amu Mitei lolda hairiba wahai singase Mitei mekta ibadigi amu English mekta ithok targadi karam ithokade ke habegi matangda amuhana hajarake. Mitei mayek yakchan lon Mitei mayek spelling essay number 1 Kakchingmayum. Ijariba essay number 1 da Kakchingmayum haiba wahai asigi matangda hajarake. Kakchingmayum sida sinerba inapta lum tape masi falling toni inapta lum falling toli inapta lum tap targadi falling toni masi English ta ga mane ana pabgi mongdi inap lum aduga inap sida lum tap targadi yeta lum tap targadi tap tragadi rising toni English ta ga mane inap and Kakchingmayum da inap lum sijine sida inap lum inap lum hay matamda sijine adubu Kakching dadi inap se oina sine haibadi
Kakching mayum hai matamda inapsida lum tapi adubu sonda English ta irapadi ai khaktang I haibadi rising tone da iriba sumaina lum yaudabida ibagi mongda ai oina mahut sili masi kakching mayum da inap lum I sijinai adubu kakching da di inap equal to I oina chanabida sijinai maramaduna English mitai mekta iba matamda inapsida lum tapaga falling tolgi mawongda sinabo oitargaju English tadi ai oina sijinai kakching hai matamda mase chanabi oina sigun asumna sinaba mai khralai makhatabo oina kona sum mathang mathang hajarake atopa wai sinadudi mathanga asrik number 2 hai pangalgi haiba wai si matangda hajarake pangalgi haiba wahai asida inap lum equal to sijinariba asi mapu oiba marigi napu hadi possessive case oibagini haibadi pangalgi haiba matamda gota inapta lum hapaga sinariba asi karigino haibada mapu mari napu oiba English haraga possessive case oibagini possessive case haiba mapu oiba marigi napu haibadi possessive case oiba aduna nisida possessive case oiba maramna pangalgi hai matamda inapta lum taplibusi aduga asterisk number 3 sidida marigi haiba matam sidida asterisk number 3 sig matangda mo hajarake marigi hai matamda 3.1 da inapta lum tape inapta lum tapisi marigi hakwa matamda sidida oina mahut silaga sijinai aduna asterisk 3.1 da inap lum falling toni ga manai mari haina inap lum sidida tape falling ton oina mari hai matamda masigi wahan thokti English da hairga relation haibin adubo asterisk 3.2 da inapsidida lum tapta targadi masi rising toni hanasu mamangda hajakre sidida sida sinariba asi inapsi rising tone oirba di lum taptraba aiga mana targadi mari haibadi 4 haiba English ki numbering system da 1 2 3 4 haibaduga mane haibadi inapsidida lum tapta targadi mari hana 4 ga mane inapsida lum tap targadi mase kari ga mane haibada mari hadi relation haba mato sum tawduna inapki yeta lum tap amasung tap tabasing ase falling tone amasung rising tone awoina tongan ba wahan thokpirga sinabasu yawi aduga conventionally oina mitei mekta lum tap targaju English ta ithokku matamda aidang iba yawi maramdi karigino haiba matamda ai oina mahusilaga asum ikhibaduna mase chanabi oina adum sijinakhibanani masigidi matang asida mitei lolgi wahai thangnaw ajaba loijare channel asigi mami Manipur languages features haina kauje channel asibu ahanba yengba orgadi channel ase like tawbiu subscribe tawbi amsung comment kaya pibirapa comment khudimak loksinjagani mathangi upload tawu matamda aikoi punna amukuna minasi masigidi matang asida losinjarge punamuku ikai khomnaba utsari